Hanmamagda crime update ngasigi ni fuga ni thoi suba tang kakta puduna laksari basi hauji oriba Afghanistan gi mawong sini khoi social media da Facebook da YouTube da hariba sing news channel sing da loina ubire aduga Afghanistan haibasigi masigi hauji oriba situation asigi khara haijaba tare miyam da tamjari diamond radio gi tabiriba Facebook page da amadi YouTube da laibiriba sing gi damakta hariba tangkaksi miyamna amutang sembirau haiduna su takpirakpa comment yamna pibirakpa khoida masigi damta semjabani specially aduga Afghanistan hariba lebaksi masigi maning da mong laksage hauji ki oriba fibam haijaba tare aikogi airport amada US ke army na blank fare tauba makoina di blank fare ni hai mathak ta ngasi gi pauni aduga mathak ta khogi blank fare taubu gi makhon no mai kapagi makhon sita khe aduga masing yam laba miyam pono mong airport khogi kari haijaba tare India gi Bangladesh tagi India da natraga Bengal om da khogi train tongbugi mong khogi sau sana tongbugi mong do aeroplane amada mi kya tongba yani mi chani mangai chahum mangai adu aeroplane sangpham me da thong mapa du da kanna mayam pono mono leisin bagi adumba yengba nuai ta video ma haitare miyam ubire hari basi da airport mi miyam thomjen ke US army na nomai kapada makoi mi kharan haibadi US army na kapani hai adubu US army na dikapana te hariba mafam du US army thungoga leiridu airport mafam simadi khara hena secure ena ngak tabya daba miyam se na khangbire makoi 11 September thokibadu plane hijack tawga thokpani na yamba plane gi mafam du madi airport tu koi US army na ngak aglei hariba sing du da praja sing se lebak ta nation na banani khangde kari no orambe yai haibasi US ke army na di hairi adu hojik makidi harib se aseng bo wafam se kari no haiba chapchaba khangbo ngamdre hojik oriba fibam sida India gi sungarang mi chama go kun ga manga akhanaba India gi air India gi flight gi lokthoroki adu ngasi so haribasi mi masing si sorok lokthokadabne adu haribasi loina mak international gi flight khudimak changak pasu paithoki basu haribasi Afghanistan gi oina thingjen gre masina maram orga tonga me Europe ki lebak tagi Afghanistan da taraga maduda mule hobuna traga khara hapkalaga amuk purga India da lakadaba natraga atoba thangnari lebak sing de magi passenger sing purga chatkadaba pumna mak sing adu divert tawgre haribasi akoigi hojoje Kabul gi mafam si airport mafam si yoraga mafam dugi makha de gi haitare ayaba akoigi air traffic ki control gi haitare masi leriba kanguna ayaba pidabadigi yamna koiraga haitare kilometer yam sangna koiraga ngasi se ayamba loina chanakhre adha ngasi India gi oina mafam adu da thabak suba sinmi sing leriba aduga tonga sakho thorongi thabak kya da yawba India gi miyoi kya mafam adu da leriba sing du lokthokna bo hona bada air gi India gi oina air India ani season abani hariba sing ase chap lepaga lekre masi khakta natana topa kaya mafam asigi thawai hingnana bagi chening ba mi kaya mafam adu leibising du loina mang ningba kairaga hauji si leire aduga civil aviation mogi leiriba mafam adu gi singna hari mafam se khoi ban tawrga ayamba thamkhre haiba wafam asini aduga leibak khudimak ki official sing mafam adu da leiba samna habdi Europe ki mafam tonga ma kya Asia gi kya leiriba leibak amada leiba makhoi gi foreign minister sing haijabatare foreign affairs ki leiriba mi mayam sing adu lokthokna bagi dama angakpa phangna hojiksi honari asigum sida akoigi tanja sida haitare Ashraf Ghani makoigi president aduga vice president yauna makoisi lot khre adu makoisi atopa Tajikistan haiba mafam sida ayamba makoisi lot laga lei haibagi wafam ama leiri adubu aseng badi khangba ngamde aduga president na social media da aina lot libasi prajamiyam da otanaba prajamiyam hatana bagi da aigi tangai fadana tawdaba yadabani haiba wafam si ayamba hairi Amarom da Taliban lan loire lan si 20 years ki matung da khoina mai pakle haina lauk thokre aduga tanja sida ing tapna leiba pami mafam asida gi mi chatpi ganu kana matana mafam asida apanba piroi hanagi leiramba hanagi sarkar de yauba neta sing leiriba minister sing da khut tharoi makhoi bu hatloi makhoi fajillaga khoina lanmina ot naibagi thabak tawroi makhoi chumna adum thamgani makhoi gi mathakta ain ek karim ta paloi aduga Taliban ge leader Zaibullah Mujahid hairiba makhoi gi Taliban ge leader mana wafam asi phongdorokibani aduga lutpat na chingba sahar singda ayamba sahar kunga manga hena loksalabani na hariba sahar sing si manungda poche yoliba mfam singda lutpat chathadana ba haikre masigi matang da tongan ba BBC gi akhoi reporter amana amade India Today gi akhoi reporter amana tongan mfam na pangthokpa interview ama khakta haibada nupi singda Hadakti atamna na piroidra, serak piroidra, haiba matamda
ꯅꯨꯄꯤꯁꯤꯡꯗ ꯑꯇꯝꯅꯅ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯁꯦꯠꯂꯒ ꯃꯍꯩ ꯇꯝꯕ ꯌꯥꯒꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯙꯤꯀꯥꯔꯅꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯠꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤꯁꯤꯡ ꯇꯧꯕꯁꯤꯡꯗ ꯇꯥꯂꯤꯕꯥꯟ ꯍꯥꯟꯅ ꯆꯠꯊꯔꯝꯕ ꯃꯗꯨꯒꯤ ꯊꯧꯑꯣꯡꯁꯤꯡꯗꯨ ꯆꯠꯊꯒꯗ꯭ꯔꯥ ꯁꯤꯔꯤꯌꯥꯒꯤ ꯂꯣ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯈꯣꯏꯒꯤꯁꯦ ꯁꯤꯔꯤꯌꯥ ꯂꯣ ꯆꯠꯅꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯄꯟꯕ ꯀꯥꯟꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯊꯠꯄ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯃꯇꯝꯗ ꯅꯨꯡꯅ ꯊꯥꯔꯒ ꯍꯥꯠꯄ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯁꯤꯔꯤꯌꯥ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯅ ꯁꯣꯔꯣꯛꯇ ꯃꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯂꯒꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯌꯥꯎꯔꯒ ꯆꯠꯀꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯅ ꯃꯇꯣꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯅꯨꯄꯤꯅ ꯑꯋꯥꯡꯕ ꯗꯂꯥꯟꯗ ꯀꯥꯈꯠꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯅꯨꯄꯤꯅ ꯖꯤꯟꯁ ꯁꯦꯠꯄ ꯌꯥꯔꯣꯏ ꯁꯤꯅꯦꯃꯥ ꯐꯤꯜꯝ ꯇꯤꯚꯤ ꯔꯦꯗꯤꯑꯣ ꯂꯣꯏꯅꯅ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯡ ꯗꯥꯟꯁ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯅ ꯕꯦꯟ ꯇꯧꯁꯤꯜꯂꯛꯑꯒ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯅ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯊꯥꯗꯕ ꯑꯗꯨꯒ ꯍꯥꯠꯄ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯁꯣꯔꯣꯛꯇ ꯃꯊꯟꯇ ꯆꯠꯂꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯄꯨꯊꯣꯛ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯀꯣꯏꯁꯜꯂ ꯌꯦꯡꯍꯜꯂꯒ ꯃꯀꯣꯛꯇ AK ꯅꯝꯃꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯍꯜꯂ ꯀꯣꯝꯗꯨꯗ ꯅꯨꯄꯤꯗꯨ ꯂꯩꯍꯜꯂꯒ ꯃꯌꯥꯝ ꯆꯪꯉꯒ ꯅꯨꯄꯥ ꯃꯌꯥꯝꯅ ꯆꯪꯁꯤꯟꯗꯅ ꯅꯨꯡ ꯈꯛꯇꯅ ꯊꯣꯝꯃꯒ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯥꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯗꯅ ꯌꯥꯅꯤꯡꯗꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯇꯧꯈꯤꯕ ꯂꯩꯈꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯕ꯭ꯔꯤꯇꯦꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯇꯥꯂꯤꯕꯥꯟꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯃꯈꯣꯏꯗꯤ ꯃꯤꯂꯤꯇꯦꯟꯒꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯃꯤꯂꯤꯇꯦꯟꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯂꯩꯕꯥꯛ ꯉꯥꯛꯇꯅ ꯁꯥꯁꯟ ꯉꯥꯛꯇꯅ ꯂꯥꯛꯑꯒꯗꯤ ꯍꯌꯦꯡ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯀश्मीꯔꯗ ꯂꯥꯟ ꯇꯥꯁꯜꯂꯛꯄ ꯑꯩꯈꯣꯏ ꯀश्मीꯔꯒꯤ ꯂꯥꯟꯁꯤꯗ ꯌꯥꯎꯁꯜꯂꯛꯄꯗ ꯇꯥꯂꯤꯕꯥꯟ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯏ ꯃꯈꯣꯏ ꯃꯤꯂꯤꯇꯦꯟ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯨꯖꯥꯍꯤꯗꯤꯟꯁꯤꯡꯒꯤ ꯂꯥꯟꯗ ꯐꯥꯎꯕ ꯌꯥꯎꯔꯒ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯆꯠꯊꯕ ꯂꯩꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯕ꯭ꯔꯤꯇꯦꯟ ꯌꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯍꯦꯠ ꯃꯧꯂꯥ ꯑꯕꯗꯨꯜ ꯒꯥꯅꯤ ꯕꯔꯥꯗꯔ ꯍꯥꯏꯕ ꯃꯃꯤꯡꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯧꯂꯥ ꯑꯕꯗꯨꯜ ꯒꯥꯅꯤ ꯕꯔꯥꯗꯔ ꯍꯥꯏꯕꯁꯤꯅ ꯇꯥꯂꯤꯕꯥꯟꯒꯤ ꯍꯦꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯉꯁꯤꯒꯤ ꯏꯅꯧ ꯅꯧꯕ ꯋꯥꯐꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ 90sꯀꯤ ꯃꯇꯝꯗ ꯇꯥꯂꯤꯕꯥꯟꯅ ꯆꯠꯊꯈꯤꯕ 90sꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯃꯈꯣꯏꯒꯤ ꯁꯤꯔꯤꯌꯥ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯆꯠꯊꯈꯤꯕꯗꯨ ꯑꯥꯐꯇꯔ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯁꯤꯗ ꯍꯥꯟꯅ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯨꯝꯊꯣꯛꯂꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯂꯥꯛꯄ ꯁꯥꯁꯟ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯁꯟ ꯑꯃꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯂꯤꯕꯥꯟꯁꯤꯡ ꯍꯥꯏꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯀꯌꯥ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯕ ꯀꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯆꯤꯟꯗ ꯈꯛ ꯍꯥꯏꯕꯅꯤ ꯃꯃꯥꯡꯗꯁꯨ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯟꯗꯅ ꯑꯃ ꯈꯨꯠꯇꯅ ꯑꯃ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯁꯔꯀꯥꯔ ꯄꯥꯏꯔꯛꯑ ꯃꯇꯨꯡꯗ ꯂꯩꯉꯥꯛꯁꯤ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯄꯤ ꯀꯌꯥꯅ ꯐꯣꯡꯗꯣꯛꯂꯤ ꯋꯥꯔꯧꯕ प्रजाꯁꯤꯡꯅ ꯀꯌꯥꯃꯨꯛ ꯋꯥꯔꯧꯔꯤ ꯍꯧꯖꯤꯛꯁꯤ ꯊꯪꯅꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯅꯥꯃꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯗꯦ प्रजाꯁꯤꯡ ꯑꯐगाꯟꯒꯤ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯍꯦꯜꯞ ꯇꯧꯗ꯭ꯔꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅ ꯃꯨꯁꯂꯤꯝꯗꯅꯤ ꯑꯣꯜꯂꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯏꯪ ꯇꯞꯅ ꯂꯩꯕ ꯄꯥꯝꯃꯤ ꯀꯗꯥꯏꯗꯒꯤ ꯇꯥꯂꯤꯕꯥꯟꯅ ꯂꯥꯛꯏꯅꯣ ꯇꯥꯂꯤꯕꯥꯟ ꯃꯈꯣꯏ ꯍꯟꯈ꯭ꯔꯁꯨꯅ ꯑꯩꯈꯣꯏ ꯑꯐꯒꯥꯟ ꯍꯥꯟꯅ ꯂꯩꯖꯔꯝꯃꯅꯤ ꯑꯐꯒꯥꯟ ꯑꯗꯨꯃꯛ ꯅꯤꯡꯇꯝꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯅ प्रजा ꯀꯌꯥꯅ ꯅꯤꯡꯕ ꯃꯈꯣꯏꯒꯤ ꯊꯨꯡꯗꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯤ ꯃꯁꯤ ꯈꯛꯇꯅ ꯑꯐꯒꯥꯟꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯥꯟꯗ प्रजा ꯃꯌꯥꯝꯅ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯉꯥꯛ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯄꯥꯛꯇꯛꯅꯅ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯑꯐꯒꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯥꯂꯤꯕꯥꯟꯗ ꯑꯌꯥꯝꯕ ꯂꯣꯏ ꯆꯪꯖꯈ꯭ꯔꯦ US ꯀꯤ ꯐꯣꯔꯁꯅ ꯆꯠꯊꯣꯛꯄ ꯍꯧꯈꯤꯕ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯁꯤ 3,000 ꯃꯨꯛꯇ ꯉꯥꯏꯍꯧꯔꯦ ꯂꯩꯍꯧꯔꯤꯁꯤ US ꯀꯤ ꯐꯣꯔꯁꯁꯤ ꯇꯉꯥꯏꯐꯗꯅ ꯃꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯂꯩꯍꯧꯔꯤꯕꯗꯨ ꯉꯥꯛꯄ ꯁꯦꯟꯕꯒꯤ ꯍꯥꯏꯇꯥꯔꯦ 3,000 ꯈꯛꯇ ꯉꯥꯏꯔꯦ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯍꯟꯈ꯭ꯔꯦꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯟꯈꯤꯕ ꯃꯇꯨꯡꯁꯤꯗꯒꯤ ꯊꯣꯔꯛꯄꯅꯤ ꯖꯣ ꯕꯤꯗꯦꯟꯅ ꯁꯔꯀꯥꯔꯁꯦ ꯄꯥꯏꯔꯛꯄ ꯁꯨꯞꯅꯇꯒꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯊꯣꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯋꯥꯐꯝꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ
US ꯇ ꯂꯩꯔꯤꯕ ꯁꯦꯅꯦꯇꯔꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯑꯃꯦꯔꯤꯀꯥꯒꯤ ꯚꯣꯠꯁꯤ ꯑꯌꯥꯝꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯆꯠꯊꯔꯤꯕ ꯁꯦꯞꯇꯦꯝꯕꯔ 11ꯒꯤ ꯃꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯠꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯦꯡꯉꯒ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯕꯒꯨꯝꯕ ꯑꯃ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯄꯋꯥꯔ ꯀꯟꯈꯠꯂꯛꯂꯤꯕꯁꯤ ꯃꯐꯝꯗꯨꯗꯒꯤ USꯒꯤ ꯑꯥꯔꯃꯤ ꯂꯧꯊꯣꯛꯎꯕꯩꯅꯤ ꯑꯗꯨ ꯂꯧꯊꯣꯛꯎꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯑꯦꯛꯁꯇ꯭रीमिस्ट ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯄꯥꯡꯒꯟ ꯀꯟꯈꯠꯂꯛꯑꯕꯅꯤꯅ ꯖꯣ ꯕꯤꯗꯦꯟꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯚꯣꯠꯁꯤ ꯃꯊꯪꯒꯤ ꯍꯞꯇꯥꯁꯤ ꯅꯠꯇ꯭ꯔꯒ ꯊꯥꯗ ꯇꯥꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯖꯣ ꯕꯤꯗꯦꯟ ꯚꯣꯠ ꯁꯨꯡꯀꯥ ꯀꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯣꯠꯀꯤ ꯃꯑꯣꯡꯁꯤꯡꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯕꯦꯁ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯄꯣꯂꯤꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯤꯕ ꯖꯣ ꯕꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ USꯒꯤ ꯂꯥꯟꯃꯤ ꯂꯧꯊꯣꯛꯎꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯣꯒꯁꯀꯤ 31 ꯐꯥꯎꯕꯗ ꯄꯣꯝꯂꯧ ꯂꯧꯊꯣꯛꯄ ꯂꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ 11 ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ 11ꯗꯒꯤꯁꯨ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕꯁꯦ ꯑꯦꯛꯁꯟ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯇ꯭ꯋꯤꯟꯁ ꯇꯋꯥꯔ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯜ ꯀꯥꯏꯗꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯕꯤꯟ ꯂꯥꯗꯦꯟꯕꯨ ꯐꯥꯅꯅꯕ ꯍꯥꯠꯅꯅꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯔꯛꯄꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯄꯨꯝꯂꯧ ꯂꯧꯊꯣꯛꯄꯁꯦ ꯁꯦꯞꯇꯦꯝꯕꯔ 11ꯗ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯄ ꯑꯥꯔꯃꯤ ꯂꯧꯊꯣꯛꯄ ꯍꯧꯈꯤꯕꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕꯁꯤ ꯂꯥꯈ 3ꯒ ꯈꯔꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯅ ꯂꯥꯈ 2ꯔꯣꯝꯅꯤ ꯈꯦꯠꯅꯔꯤꯁꯤ ꯁꯔꯀꯥꯔꯒꯤ ꯂꯥꯟꯃꯤꯅ ꯂꯥꯈ 1 ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯂꯥꯟ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔꯁꯤ ꯀꯟꯕ ꯍꯦꯜꯂꯛꯈꯤ ꯃꯐꯝ ꯀꯌꯥ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ USꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯂꯩꯍꯧꯕ ꯃꯗꯨꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯌꯥꯝꯕ ꯂꯧꯁꯤꯟꯈꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯄꯤꯈꯤꯕ ꯍꯦꯂꯤꯀꯣꯞꯇꯔ 4 ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯃꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90 crore ꯍꯦꯟꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯍꯦꯂꯤꯀꯣꯞꯇꯔ 4 ꯄꯤꯈꯤꯕꯗꯣ ꯑꯃꯗꯤ ꯑꯐꯒꯥꯟꯒꯤ ꯁꯔꯀꯥꯔꯅ ꯃꯗꯨ ꯁꯦꯟꯅꯍꯧꯗꯕꯩꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯕꯨ ꯇꯌꯥꯔꯗꯤ ꯄꯪꯆꯔ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯁꯥꯅ ꯆꯤꯡꯕꯗꯨ ꯌꯥꯎꯗ꯭ꯔꯦ ꯑꯌꯥꯝꯕ ꯑꯗꯨꯒ 3 ꯑꯃꯗꯤ ꯎꯕ ꯐꯪꯗꯦ ꯑꯁꯤꯒꯨꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯁꯤꯒꯨꯝꯕ ꯍꯦꯂꯤꯀꯣꯞꯇꯔ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ USAꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯍꯥꯏꯔꯤꯕꯁꯦ ꯇꯣꯇꯦꯂꯤ ꯉꯁꯤ ꯂꯧꯁꯤꯟꯕ ꯂꯣꯏꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯐꯝ ꯀꯌꯥꯗ ꯃꯩ ꯆꯥꯛꯄ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯔꯦꯞ ꯆꯠꯊꯕ ꯍꯥꯠꯄ ꯇꯨꯞꯄ ꯈꯣꯠꯄꯒꯤ ꯄꯥꯎ ꯚꯤꯗꯤꯑꯣ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯂꯥꯛꯄꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯈꯔ ꯅꯦꯝꯃꯤ ꯍꯥꯏꯕ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯂꯩꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛꯁꯤ ꯑꯜ ꯀꯥꯏꯗꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯖꯦꯜ ꯃꯅꯨꯡꯗ ꯐꯥꯔꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯖꯦꯜ ꯀꯌꯥꯁꯤ ꯊꯨꯒꯥꯏꯔꯒ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯀꯩꯗꯤ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯣ ꯃꯗꯨꯗ ꯂꯩꯕ ꯕꯣꯟꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯑꯌꯥꯝꯕ ꯑꯗꯨꯅ ꯖꯦꯜꯗ ꯃꯤ ꯑꯃꯠꯇ ꯍꯧꯖꯤꯛ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯜ ꯀꯥꯏꯗꯥꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯤ ꯀꯌꯥ ꯌꯥꯎꯈꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯆꯝ ꯀꯌꯥ ꯀꯤꯗꯨꯅ ꯊꯪꯅꯔꯤꯕ ꯕꯣꯔꯗꯔꯁꯤꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃ ꯂꯥꯛꯑꯦ UNꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔ ꯍꯥꯡꯗꯣꯛꯄꯤꯌꯨ ꯎꯖꯕꯦꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤꯁꯨ ꯕꯣꯔꯗꯔ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤꯗ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯔꯦꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯅꯕ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤ ꯐꯥꯎꯒꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯃꯔꯣꯝꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯌꯥꯝ ꯆꯦꯟꯕꯤꯈꯤꯅꯨ ꯍꯟꯕꯤꯔꯛꯎ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯈꯤꯕꯁꯤꯡꯗꯨꯁꯨ ꯍꯟꯕꯤꯔꯛꯎ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯀꯥꯏꯕ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯊꯪꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯁꯨ ꯊꯪꯅꯔꯦ ꯏꯔꯥꯟꯒ ꯊꯪꯅꯔꯦ ꯑꯗꯨꯒ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯕꯁꯤꯒꯁꯨ ꯊꯪꯅꯔꯦ ꯎꯖꯕꯦꯀꯤꯁꯇꯥꯟ ꯍꯥꯏꯕꯁꯤꯒꯁꯨ ꯊꯪꯅꯔꯦ ꯑꯗꯨꯒ ꯇꯨꯔꯛꯃꯦꯅꯤꯁꯇꯥꯟ ꯍꯥꯏꯕ ꯂꯝꯁꯤꯒ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯂꯝꯁꯤ ꯂꯣꯏ ꯆꯜꯂꯒ ꯊꯝꯃꯝꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯃꯅꯤꯡ ꯇꯝꯅ ꯑꯐꯒꯥꯟꯁꯤ ꯄꯥꯜꯂꯒ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯣꯊꯕ ꯃꯈꯣꯏꯁꯤ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯗꯤ ꯑꯣꯏꯈꯤ ꯃꯇꯝꯗꯨꯗ ꯁꯦꯟ ꯊꯨꯝꯁꯤ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤꯗꯤ ꯑꯣꯄꯤꯌꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯂꯝꯗꯝꯗꯁꯨ ꯁꯅꯥ ꯂꯩꯕꯥꯛꯇꯁꯨ ꯇꯧꯔꯤꯁꯤꯅꯤ ꯅꯝꯕꯔ 4 ꯁꯨꯡꯕꯒꯤ ꯀꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄꯁꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯑꯣꯏꯔꯤ
हारिबा पोलमसी लेबा खक नत्तना अतोप करीमत लेखिदे 1973 दा अखोइगी मथंग मथंग सही जी सुम लाकपदा मसागी ओइबा लेबाक अमा लेप्चर मतुंगदा माइ पॉलिटिकल इशू अमा लाक्तना मतमदुदा PDPA हाइबा तोंगानबा अखोइगी कम्युनिज्म हाइतारे कम्युनिज्म सिना अखोइगी डेमोक्रेसी की मिंग नपसलगा हाइतारे मसिदैदा मियाम पुनमक्ता अखोइगी थाजब पीरकांदा मियामगी पार्टी अमखक सेमगा मतमदुदा अखोइगी सौ रिवोल्यूशन हाइतारे सौ रिवोल्यूशन हाइबसिगी तोंगानबा एपिसोड पारा अमसु अदुम लेजै मसिगी अदो करियो मतंग चाबदा अदुम तमजगे सौ रिवोल्यूशन हाइबसिगी मतंग सिदा मसि अखोइगी PDPA ना मतम अदुदा मियामगो लोइनाना हाइरिबसे दाउट कौबा मी अमखकना मधु माइगी कनो सेमकांदा मसिगी पॉलिटिकल की इशू क्राइसिस लाकांदा PDPA ने यामना कुइना मते खरदी महाक्से अमुक अफगानिस्तान दा अमुक थाजब लोइना पाइरखी अदुबु सेंथोंगी फिबमदी महाक्से यामना सोकपा ओइरगा सुमतमदुदा 1979 दा सोवियत संसिलकी सोवियत यूनियन अमुक संसिलब मतुंगदा मसिगी मतुंगदा अखोइगी मुजाहिदीन हाइतारे मुजाहिदीन कौबा मसिगी ग्रुप अमा सेमननबगी मोंगदनी हाइदना सोवियतना सेमजलकपसिदा मतमदुदा USA ना पाकिस्तान की ISI हाइतारे मसिगी खुथांगदा ISI की खुथांगदा मतम अदुदा मियोय लिसिंग मरफुदरा 90,000 मियोय कयामरम से ट्रेन तौदुना अमु सेमजिलकी हारिबसिना 1980 की मनुंगदनी अदुगा 1979 दना सोवियतना ट्रेन तौबा होखिबा सोवियत अफगानिस्तान दा ट्रेन तौरगा मखोइन हेक संजलकपुदुदगी USA ना सु मतमदुदा अमु 1980 दा अमु मदु ट्रेन तौरगा संजलकप मयामना अखोइगी रंबो हाइने अखोइगी मूवी इंग्लिश मूवी में यंगबिरंगनी मदुगी पार्ट 3 हाइतारे पार्ट 3 दा रंबो की रोल सिंगदा याम मसिगी फिल्म सिगी वारी सिगी मोंग से हाइफेट मानाना दुम यावबनी मयामनेना सोवियत ना मदु फिल्म दुदा अखोइगी बेट ओइबे टाइप दा विलेन ओइबे टाइप दा तवी रंबो ना USA की थारकपा अखोइ CIA की मी हाइतारे अदु पाकिस्तान दगे नोंमै लेरगा मदुगी बॉर्डर दगी पाकिस्तान दगी अफगानिस्तान दा संगकपा अदुगा अफगानिस्तान की मियोइ सिंग मफम दुदा लेरंबा सिंग अदुना US की लानमी सगुटपदो हारिबा मसिदनी अखोइगी बिन लादेन सी मादी मयामने हेन खंबिरिको सऊदी अरेबिया के निंगथौगुंबा मोइदी यामना इमुंग मनुंग यामना लेंगबा पैसा यामना पाइबी इमुंग मनुंगी मचानी अदुबु महाक सिबौदा मुजाहिदीन हाइतारे मुजाहिदीन जमीन हेरो गुमना खनबा अखोइ मुजाहिदीन नि अमनी गा हाइरदी करी हाइतारे इस्लामिक की कनोदा यामना लेमजबा अदुगा मनिंग तमलेबा किदमक अदुगा करी हाइतारे सुमाइना कथोकपा मी अमनी ने यामना इकाई खुमनबा मी मगुम हाइतारे मतमदुदु बिन लादेन फावबा CIA ना हारिबसिदा अफगानिस्तान दा अदुगा पाकिस्तान दा ट्रेन तौबदे यावखिबा मी मनी 1980s की मतमदा अदुगा 1989 दगिना 1996 फावबदा सिविल वार अमखक लेरे सिविल वार सिंग असाइगी सोवियत के सौगुटपा कांगू अदुगा हौजिकी लेरिबा USA की मखोइना पुथोइबा कांगू ट्रेन तौरिबा कांगू सिगा मखोइगी सिदा अफगान की सरकार हाइतारे अफगान की सरकार प्लस मुजाहिदीन सिंग सिगा लान सोंगनबगी मोंग अमलाय मुजाहिदीन सिंग मसी लाकुसना इस्लामिक स्टेट ऑफ अफगान हाइदना अखोइगी मसक खंगबदी हौखरे अफगान की कांगू से अफगान की सरकार से अखोइगी हौजी लेरिबा दाउट की लेरिबा महाक से सौ रिवोल्यूशन की कांगू से मतमदुदा 1992 दा सक खंगबदी हौखी अदुबु मुजाहिदीन सिंग से मखोइ माइथिरगा लै ट्रेन दी खरगा तौरगा मतौ करमना मखोइ से चौखटलन सिगे ना खलकपा मतमदा करी प्रोपेगेंडा तौरके हाइबबु अफगान दा हुजिक लेरिबा प्रजा मियाम हुजिक लाइररी से अतैना नते हुजिक इस्लामिक स्टेट ऑफ अफगान गायना मोइ फंगे फंक्शनु हुजिक पारिबा सरकार सिने कोइ लेखा ताहलिबनी अखोइ लाइर हलिबा अफगान सिंगना लाइरिबा चाबा थकपा फंगद्रिबा अखोइ लाइरिक लाइसुदा सोथरिबा अखोइ बैकवर्ड कंट्री म ओरिजा अतैना नते इस्लामिक स्टेट ऑफ अफगान हाइरसु 1992 दा मदुगी केनो फंगगसु मदु कानदे हाइबा वाफम से मुजाहिदीन सिंग सिना अखोइगी मखोइगी प्रोपेगेंडा अम खक तोखले मुजाहिदीन सिंग असिबुनी यामना मियाम पुनमंगना अहानबदी यारमदबदु तपना यारकांदा स्टूडेंट सिंग हाइतारे मतम अमर खक्तदा छात्र लिसिंग 15 सी मुजाहिदीन सिंग सिदा ग्रुप सिदा जॉइन तौसिनग्रे मसिदगिनी अफगानिस्तान दा तालिबान से कराइदगी लाकपनो हाइना लाइसे तालिबान से नोंथक्तगी नुक्सितगी पायरगा लाकपनते मफम अदुदगी लाखिबनी अदुमक लाखिबसे मखोइगी ग्रुप अमनी करम्बा ग्रुप तालिबान हाइना खंगनरगा चोंगथोरपा ग्रुप अमा खंगे अदुगा सीरिया की लो चटनरगा अखोइ सरकार सेंगदबनी अखोइगी निंगतंबा अखोइगी मदुगी सरकार दु लाकान सीरिया की लो चटनरकांदा अखोइगी चौखटपा अदुगा करी हाइनी यामना बैकवर्ड ओरमबसी फगदबा अदुगुम्बा मनी इसाना इसागी लो ngaksarkanda अखोइगी मसिद फगदबनी हाइदना लाखिबनी यामना सेनागदे तालिबान हारकदि ए ग्रुप ऑफ रिलीजियस हाइबनी मुखोइन हाइबसे तालिबान हाइबसे ग्रुप ऑफ रिलीजियस स्टूडेंट छात्र सिंह मयाम पुनमकी ग्रुप ऑफ रिलीजियस के ओइबा दुम स्टूडेंट की ग्रुप अमनी हारकपसिना रिलीजियस स्टूडेंट नत्रगना
मसिगी छात्र लेरिबा मयाम अदुगा मद्रासादा लारिक तमिबा मयाम से पुलप जॉइन तौसिन किए असुमना जॉइन तौसिन खरबा मतुंगदा अखोगी सरकार के आर्मी फावबा आर्मी टोगा मुजाहिदीन सिंह सिदा यावखले मिपुम खुदिमंगना अखोगी छात्र की संस्थान सिंह लाकु मतमदा तालिबान की हुजिक अहम सेमकपगी लेरिबा छात्र की संस्थान सिंह मोदा अखोगी मुजाहिदीन सिंह हायरमबदु तालिबान हाइख्रे तालिबान सि मथक अखोगी मद्रासा अमदी छात्र सिंह पुलप यावसनख्रमनिना आर्मी फावबो यावसलमनि मियाम पुनमनो मखोजी सपोर्ट तौई युमदा लाकपदा गाइजी अखोगी ngahakta phambiu ising thakpiu adu kari lei awat ple mayam punomaki support si pek thana phange sel thum paikhale hairiba sing asida makok leader miyam ne hena khangnarba maula muhammad omar hairiba si yamna masina leader oire maming amna satkiba mioi ama khangni aduga september 1994 haitare masida ma leader oiki mamai thangda ma se tv naraga mahak si giba mioi amani सिगुम लान सिंग असिदा यामना थवाई यावबा कांगू सिंगे अदुग माय वॉलंटियर सिंग से कया सपोर्ट तौसलकी चाही अनि गे मनुंगदा मपुंग फारबा मी मयाम ने पिक थल्लबा अदुगुम्बा क्रिक इनरबा दुम ग्रुप अम ओइरखि मसे मतुंग मखोय वारे लौनखि मदुदी सिटी सिंग लौक्सन बदा काबुल हाइबसे लौक्सन गदबनी हाइदना असुमना लौक्सलगा काबुल से जनवरी 4 1995 असिदा सिटी जे लौक्सन की 1995 जनवरी की तांग मरी हारिबसिदा मसी पुनमक सिटी सिंग लौक्सिन की सरकार से पूरा थुपसिन की अफगान की सरकार से थुपसिन की कनाना थुपसिन की बा तालिबान सिंह अदुना 1996 ता इस्लामिक इमिरेट ऑफ अफगानिस्तान हाइदना मधु अमा फोबा सेमकी असुमना हारिबा मतम असिदा मकोइना तालिबान सिंह ना अफगानिस्तान पाइसिनख्रे असुमना पाइख्रबा मतुंग मयामना नुपी अंगांग सिंगदा मियोट मिनै चथरे नुपी सिंह लंबी मथंदा चटपा हाटपा होरे नोंमैने हेता कापे मिया मांगदा अदुगा अखोगी बुरखा लिटलगसु मथंदा चटलगदि केदोबि चटलिनो फारे दम नुंगना थोम हाले नुपी सिंह मही तंबे यारो हाइबना सिंगबा अयामना नुपी दे यामना प्रेशर यामना पीरे टीवी फिल्म ऑडियो म्यूजिक अदुगी जिन सेटपा डांस तौबा स्पोर्ट येंबा यादे स्पोर्ट यावबसु यादे अदुगा दलांदा नुपीने चटपा यादे हाइबना सिंगबा सिगुम्बा सी लाखरे अदुबु मखोइना हारिबा सिंह असे करी हाइनी असुगुम मोंग अमदा चथरकांदा तालिबान सिंह सिना मियामना थाजरम मियामना सपोर्ट तौरम सिंगदो मियामदो ओनसिलगा ओइना मियामदा तालिबान सिंह ओट नैबा हौरखिबा मियाम खांगबा ngamkhide मखोइना पाइबा हौरकपा मतमदा असुमना मखोइना कन्ना चथरखिबा मियोट मिनै असि मरक्तनी खंगहौदना अल कायदा सु मपांगन कनखलखि अल कायदा गी बिन लादेन अमेरिका की ट्विन्स टावर दा सेप्टेम्बर 11 दा ट्विन्स टावर थुगाइदन मी लिसिंग अनि हात की मणिपुर दगी सुमी ओय अमा यावखि हारिबसिगे लमन खुनबो ओइना अफगानिस्तान दा तंगाइ फदन यूएस न बॉम्बिंग तौबा हौखि सुमना बॉम्बिंग तौर मतुंगदा यूएस लानमीना तालिबान सिंह बु मरु फुंग मुथतनबगी होनखि अदुबु सरकार दी इंथुखि हरमित करजाई हाइदना अदुना 2001 दा हमिद करजाई सी मफम दुगी लुचिंगबो हेले दुगा 2005 तसु इलेक्शन तौरगा इहान हानबा मियाम गे पांगथोखिबा भोट ता अमुक्सु हना भोट कादना हारिबसे अफगानिस्तान की मियाम नमुक हंजनदना लेंगाक असिंगाखि अदुबु तालिबान दी मरु फंगना मुथतपदि ngamkhide मची दा अदुमक मोय कंट्रोल तौबा जगह लेखि अदुगा नोमै कापनखि अदुमक नोमै कापनरगा मचित लेबदु मखोगी मरुइबा सेन थोकनबा लंबीना ओपियम न ओइखि खरा लेरगदी यूएस की लानमी हल्लनी हाइबदुदा मखोय मयाम थोगलागा हंदक्सि मफम मरांग खंगदना असुमना लौसिलकांदा अफगानिस्तान की मपुम ओइरिबा काबुल ngasi लौसिनख्रबा मतुंगदा तालिबान सिंगना अखोय अफगानिस्तान की लान लोइरे अखोयना लेंगाक्सि करम मोंगदा लेगनी मसी अखोय नेगोशिएशन तौखिनी अदुगा खनखिनी नैनखिनी करम मोंग लेबाक सिंगा कदगे लेंगाक से तौगदगे हानगुमना सही कुनगी मतुंग अखोय मो हनले अखोय लेबाक असि ngakखिगनी मियाम गिदमक मियाम हनबिरउ चतखिगनु चेनखिगनु हान अतोप अतोप लेबाक की थबक तौबिरिबे सिंग अदुम थबक तौबिखो मफम असिदा थबक तौरम सरकार की थबक तौबमी क्यास अदुम तौबिखो अखोय नेता सिंग पॉलिटिकल गे लेरिबे सिंग दमी हातपा तुप तौरोय नुपी की मथक हाना चथखिबे मियोट मिनैदो हंतखिदे चथरोय हाइबो वाफम दि हाइरि अदुबो अखोय येंगमिनबा तारि हौजिक लेरिबा फिबम असि अफगानिस्तान की फिबम से मसीनी चौरापा खोमजेन तासिलगा वाफम से अफगानिस्तान दा तालिबान लाखिबगी मोंग अमदी हौजिक काबुल दा
तालिबान सिंह पाइसिलग लेरिबगी मोंगसिमसिनी सरकार सेमद्री सेमकनबगी मचाक लेरी करी लाकदगे हाइबदुगा पृथ्वी की तोंगा तोंगा लेबाक सिंह मदुबु यागदोरिब्रा यारोइदोरिब्रा करी लाकदगे अदुगा 90s की मतमदा तालिबान सिंह तौबदु हंतकी मतम सिदा अमुक तौगदरा तौरोइद्रा नुपी सिंह मथक्ता मियोट मिनि चथरगदा चथरोइद्रा हाइबदु येंगमिनब तारी हौजिक लेरिबा फिबम सिदा एयरलाइंस पुनमक थिंजनख्रे अदुगा करी लाकदगे मफम तोंगा तोंगा मिचम क्या लेहौरी भारत की लेहौरी अतोप लेबाक क्या लेहौरी करम मखोय थोलकदोरी करम लाकदोरी हाइबदु मतम मतम की मतुंग इन अपडेट खरा दुम पिजरके ngasigidamakta क्राइम अपडेट नैफुगा निथोई सुबह तांक असिदा अफगानिस्तान की हौजिक ओरिबा लान की मरमदा मियामदा पिजब पाउद मतंग असे लोइसिनजरे ताबिरिबसिंगबु जेम्स हाइगुरजम नमुक हना खुरुमजरे।